Imphal East District Andro Kendra gi manung chana leiba Laikhong Khun gi yumsing Kuki Militant Singna mai thakibadagi matam sangna lanjen aduna tongan ba relief camp singda lerakhiba Laikhong Khun gi khunja sing khun aduda changduna mai ka hena chakhaudraba yumsingda ngarangdagi leiba hokre tongan ba club Maira Paibi amasung CSO kaya gi matenga loinana ngarangdagi mafam aduda Amuk hanna khunda leitanaba khunja singna changduna Kuki Militant Singna mai thadokpada lemhoba yumsingda changsinduna leisinba hokibani Khunja sing aduna ahanba khulda changlakpa matamda makhoi gini haiba yumpham machet adu nattana makhoi gi chana thaknaba firol amata phawba leitabana tongan ba khun kayadagi lakhiba miyamna makhoi gi damak chana thaknaba firon khara pibiramduna ahanba gi oina mateng pangnakhi Laikhong Khun gi khunja singna Nouna Amuk hanna mayumda changlakpa sing asiga mari leinana social worker sapam cha kangleipal na hai haukhiba me ahumdagi haurakhiba kanglup ki irang asina maram oiraga me kunma panda Kuki Militant Singna Meina Tumna Tabikhraba Laikhong Khun asi ngasi Amuk hanna changba ngamjabani Khun asi Nouna khunda leitanaba honabada Manipur lengaki maikaidagi yum mai chakraba imung singge pifam thokpa compensation athubada Pithokpiyu haraduna Manipurda leiriba Maira Paibi amadi miyamna khul asi hingnaba honabada nongmatasu lakpiduna ahing lekpiyu khun asibu kanbada thodang lobiyu haiki Masiji koigi haugiba megi tang kungama panda mai thadokpigiba Laikhong khulsi Amuk khona Nouna Khundabagi yamna nungaiba numitama akoi ngasiji sinjabani sigi thorom sidaida akoina ngasigi sinjariba thorom jigi khudong chaba lawraga mayamda aina appeal tokjaningmadi leiriba Laikhong khulsigi Nouna khundarakpa sidaida khunji pikpana marmarkanda achauba awaba ma mayoknari aduna leiriba Manipurgi lekai sidaida maitai khulsibu nungsibiba maitai khul mulhanba yadena khanbiba adugumba Manipurgi Maira Paibi sing ima singna nongmatang oiragasu mafam sidaida laaga lekpiyo khulji Nouna khundarakpa oibana marmarkanda khul sidaida karimata leite masidaida Manipurgi miyamna angamba mateng pangbiraga khulsi amunganna khundana honabada Manipurgi miyamna thudang lobiyu aduga Manipurgi leiriba club organization jing CSO jing leibiriba khudingmakta khoina appeal tokjiningmadi leiriba khulsi yumsing Kuki singna mai thadokpigibna marmarkanda huzik Nouna khuntoklagasu Nouna khundaragasu akhoi leifam leitabagi achawa waba mayoknari aduna Manipur leingakna hairiba khulsigi compensation do atuba matamda pithokpinaba akoi mari leinamisingdasu khulsigi mahut sinjaraga aina mayamda appeal tokjari loinana Manipurgi leiba CSO mayamsingnasu lengaktagi sigumba compensation je phangnaba honaba matamda Manipur miyamna amatoina thodang lobiu haiba famsi ai mayamda appeal tokjari khulsi Imphal dagi lamlai taraga lamlai dagi napitpali laga moirang puren thoraga somda lakpasu yai natraga Imphal dagi yaripok lambi da laga yaripok dagi akogi changam dabi lambi yambem lambi da changa kanda nongkok kaithem lambi taraga sidai da changakpasu yai aduna Manipurgi miyamna hayeng dagi horaga khunsidai da la kanda sigi khulsige awat apa mayam singse maitai khulbu nuksibiba maitai bu nuksibiba adugumba mayamduna amutang